Sinau Simbu Prantaba Metina Taram Oxeri, Mamang the Cold War game Matamda Su USA India Gi, Mayukta Domina Lake Hibakunaloina, Khanba Papni, West East Pakistan land, Song Kibatam, Hibidi, Bangladesh Liberation War game Matam Adutasu, USA na Pakistan game Mating Panki. Asinamaram Oiraga, India, Russia, Nakshanaba, Lambiemu Ohen Kib. Handaki Asisu, Ohendori Brasini, Sainam Sung India Nakshanaba. Lambiam. Adugi matung USA India ga mari fanaba kayama honaduna dumaina lakhe adubu handak Donald Trump na amuk thukaine. Masine India Sainagi farakane haina thajaru daba mari khara farakpu uri. Direct flight resume tawbuta natana border trace reopen tawkhre haibe khoina khangle. Asini naksana rakpa hairise tamna. Nikki Haley, accountant and former United States ambassador to the United Nations oirambi asinasu Donald Trump da dumaina ngakhibalai. Donald Trump ki India da yengliba mong mato tarif sanction asina maram oirga India China ga hena dumaina naksan na kiduna USA gi power me Indo Pacific region da dumaina sakat pagi manglan na se kairak kadra haiduna masana ta bani India amsung China naksan agra gadi USA gi power Indo Pacific region da dum masa mathan da tamna dum hantar gani aduga leibak masa sing China gi shu yana da ba kayam leiri India gi shu yana da ba kayam leiri karigumba India amsung China ani se kanna naksan aduna dumaina thazana duna Punjan giba targadi, Hari Baleba Masa sing Asigi power sing shodum, Hunter Kaneb. Nikki Haley Kaktunate, USA economist Jeffrey Shanks Nasu, Donald Trump Busairi. India the USA Natarib Tamjaliba Asigi. Jeffrey David Shanks, America gi economist Ama, Oibitanatana Columbia University gi, Professor Amasuni. The Art Institute Hari Basigi Director Suwerami. Then, Ekone Sukangle, billionaire Warren Buffett Sudmana, Donald Trump Sakibale than among the co. USA gi some Zabamui, Kara. Whole USA gi Mui Pumna Makta, the minor South the Langani. Makoy Maraktasu, Donald Trump na India the Tauri Basa, Asuma Kontang na te, Hibas Kamakayama, the mina, Yaurib. Adugashi now Singana Su Masigi Pok, so it na Tabiram Lagani, Sergio Gore, India gi Anouba ambassador or in Adumana, Tarakadori. India gi oiba khaknatna South Asia amsung Central Asia gi special envoy shu oigadori. USA gi India da tharakhiba ambassador singi manung da khwai gi maina na oiba misakama oigadori mahang. Image do mutang yengbiu madu South and Central Asia gi image ni. India gi ambassador oiba khaknatna haidi leibak South Asia amsung Central Asia gi leibak sing asid suma salaga maina thabak su tawgane. Sergio Gore Donald Trump gi asan misakni. Diplomatic experience amata laiti hari. Asan ba manai oiba sina maram oiragani USA ambassador oina dumaina India da tharka dauri basi. Isinau singai na Sergio Gore hariba minga si hekta abda Russia romki minga manbiram gani. Ma asi 1986 Tashkent hariba Uzbekistan ki mafam asida dumaina poki. Mata mamada USSR gi saruk ama oiram liba leibak ni. 1991 USSR kai bida dumaina yaukre separate leibak ama oina dumaina Laikibani. Uzbekistan da poe adugi matung Malta da mayum hongle. Adugi matung 1999 da USA citizen adumaina pangle. George Washington University dagi mahimasing tambalo islaki haidi. Magi political career haibitare 2008 John McCain presidential campaign adumaina thabak tormi. Adugi matung Senator Rand Paul ga thabak tominarmi. 2016 gi matung Donald Trump gi loyalist ama adumaina oire. Donald Trump gi matang dasu lari kasu dumaina phong khibalai. Handak 2025 asita Sergio Gore Director of Presidential Personnel Office ki thaupu boina dumaina khanki. Maruena Federal Job Control tawbani. Donald Trump gi thaupu riba sing asida Trump yaningba amasung yaningdaba dumaina election bani. Asina ni Trump gi asanba manai hairiba ase. Diplomatic experience leitragasu Donald Trump ga pulak pamana thajaba thabak tawrakpa asinani Indian ambassador amasung South and Central Asia gi special envoy oina dumaina tharkaduisi. Masigi matang da Truth Social Donald Trump gi social media do aduda Donald Trump na dumaina phongdorak palekre amasung USA Secretary of State Marco Rubio na su Twitter da dumaina thakadu wai phongdorak pa lekre Sergio khoigi Gorgi matang asida Indian ambassador oina dumaina Tarakadaba matang asida. Mamang de Elon Musk na those department ye dumaina thau puring de Elon Musk na Sergio Gorbo lin ni haina dumaina zai kibalekre. Maram na Elon Musk na Donald Trump da space and technology ki matang de hena dumaina saukhatna ba khangan bada. Marai marang khara
Sergio Gore amsung Elon Musk ki marakta dumaina tongna bahai bitare. Masde Elon Musk ki fine paperwork khara Sergio Gore na dumaina thingjilaga thamkiba. Elon Musk na nasagi sip ase Jared Isaacman hari base oina dumaina khaningba. Masida Sergio Gore na Jared Isaacman ase Democratic Party da dumaina donation tawkiba lai asini. Joe Biden Party ni Democratic Party hari base. Donald Trump Party na Republican Party ni. Asumna Elon Musk na pukhalakpa Jared Isaacman na sagi sip oina appoint tawgadaba ase adumaina lokthokre. Asina maram oiragani Elon Musk na Sergio Gore bu linni haina saidiba ase. Asini Donald Trump gi asanba manai haidi base. Democratic Party ga mari lainaba amata yauba yaroi haibani. Republican Party da mateng pangu Republican gi wangangu support taw adu oiradi yage haidi khai tage haibani. Adu Donald Trump gi tarim na India USA gi mari segaire. Asina maram oiraga India China mari phagale. Masigi marak asida USA na Sergio Gore Indian Ambassador oina dumaina appoint tawraga tharakpa asina karino tagliba asini. USA gyan taraglabra asini maramdi mamang dasu panjakre USA gi akhang ai singnasu future haibdi tungda tholkadaba adu uraga Donald Trump da dumaina chairpa kya ama laikre. India China mari se Donald Trump na maram oiraga dumaina fan bireba. Asina India China ani gi mari se phajana dumaina phakraba thajana duna pun khiba targadi Indo-Pacific region da USA gi power khangan adumaina hantha kharneba. Haujik USA na sanari basi uredana. Aduna USA da thajaba thamba ase yamna luyeba. Mamang da su USA da adumaina thajaruba leibak sing USA gi kana ba adumaina phangba loirga manghan biraga thambira mangaktuneba. USA gi akhang ai sing na su Sergio Gore Indian Ambassador oina appoint tawrakpa asida India se USA gi yamna important oiba amani adumaina tagli. Phongdorakpa adumaina kayam yauri. Adubu China gi handaki matangsi yamna maru oiba amani. Mamang de India na su China gi kok chikadaba dumaina thabak tawi. China na su India gi matha sagadaba thabak tawmina duna adumain lae kaka aman amada. Aduna handaki matang ase yamna phajaba matang ni. Leibak ani asigi mari hena close adumaina oisanarakna ba honabada. Asuma tanja ase pak lagloi Donald Trump na tawrokliba ase India gi kananaba China gi kananaba su adumaina yauri. China gumba asoba yumlon na baleba amaga mari phau ba haibase bot leba ani asigi economy amasong security da su kanaba kaya ama dumaina uba phangani adubo leba ani asigi border gi issue leidi haibidi ekhona loina khanglabo wafamni aduna masi loishandriba makhai leba ani asigi mari kayam sangna dumaina sakadabano khangdre adubo manungda leba ani asigi government kanna dumaina khanaramgani adubu malem da leba kaya amana hojik wari sanariba ase India China gi phaglagliba mari asini NATO European Union na wanganglaba su asigi Europe ki leba asina di India da wangangla I haiba aikoina taroi maramdi aikoina loina khangkhre mamang da Europe ki leba singna India gi mathau tai haibasi France ki Safran gi engine confirm ta khre MK Mark 2 gi Germany ga Delhi submarine gi matang da haiba aikoina khangle Spain ga cargo plane ki project adumaina paikhan minari United Kingdom ga free trade agreement adumaina yana khare aduna India asowa player amani USA na tarif thamjalasu sanction thamjalasu India mamai layu haiba khak yaroi USA na asi tawgadabani tawroidabani haibida India na khak matung inar oi India na khak yaro oi ba hadagi batang asita maik sengna ta edana aduna Sergio Gore Anouba ambassador oina India da lakpa se yengsi kari development porei haiba Yanadragadi mamang de India Canada diplomatic relation adumaina loina kakthana giba phawba adumaina laikredna ko asiarga puran thaba maitina kaina nabya thangni jari kanglaipa imana yafre yafaminasi